ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯁꯤꯟꯖꯔꯤ ꯂꯧꯕꯤꯔꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 10 ꯏꯪ ꯀꯨꯝꯖꯥ 2018ꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ꯫ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞ ꯇꯔꯦꯠꯀ ꯂꯣꯏꯅꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯥꯒ ꯎꯅꯗꯨꯅ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯃꯁꯨꯡ ꯑꯇꯩ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯈꯣꯡꯆꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯥꯅ ꯀꯆꯥꯔꯤꯁꯤꯡꯒꯤ ꯀꯣꯅꯨꯡ ꯈꯥꯁꯄꯨꯔꯗ ꯇꯨꯔꯤꯁ ꯗꯦꯁꯇꯤꯅꯦꯁꯟ ꯑꯃ ꯁꯥꯔꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯆꯤꯔꯟꯖꯤꯠ ꯁꯤꯡ ꯆꯟꯅꯤꯕꯨ ꯄꯟꯖꯥꯕꯀꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯁ꯭ꯔꯤ ꯕꯥꯕꯨꯜ ꯁꯨꯄ꯭ꯔꯤꯌꯣ ꯕꯤꯖꯦꯄꯤ ꯊꯥꯗꯣꯛꯇꯨꯅ ꯇ꯭ꯔꯤꯅꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯇ ꯆꯪꯂꯛꯈ꯭ꯔꯦ꯫ ꯑꯁꯥꯝ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯂꯤꯃꯦꯟꯇꯔꯤ ꯏꯗꯨꯀꯦꯁꯟꯅ LP ꯑꯃꯁꯨꯡ UPꯒꯤ ꯊꯥꯛꯇ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝꯒꯤ ꯑꯣꯖꯥ 19,993 ꯂꯧꯒꯗꯧꯔꯤ꯫ ꯑꯁꯥꯝꯒꯤ ꯇꯦꯠ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯄꯣꯁꯠ ꯑꯁꯤꯒꯤ ꯗꯔꯈꯥꯁ ꯊꯥꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇꯦꯠ ꯄꯔꯤꯈꯥ ꯊꯥꯕꯁꯤꯡꯅꯁꯨ ꯔꯤꯖꯜ ꯍꯥꯏꯗꯣꯛꯂꯕ ꯇꯨꯡꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ ꯗꯔꯈꯥꯁ ꯊꯥꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 28 ꯏꯪ ꯀꯨꯝꯖꯥ 2018ꯗ ꯑꯣꯏꯒꯅꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯇꯦꯛꯅꯤꯀꯦꯜ ꯑꯃꯁꯨꯡ ꯇ꯭ꯔꯦꯗꯁꯃꯦꯟ ꯔꯦꯂꯤ ꯏꯪ ꯀꯨꯝꯖꯥ 2018 ꯑꯃꯁꯨꯡ ꯏꯪ ꯀꯨꯝꯖꯥ 2022ꯒꯤ ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯤꯁꯤꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 25 ꯐꯥꯎꯕꯅꯤ꯫ ꯕꯤꯍꯥꯔꯒꯤ ꯀꯇꯤꯍꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯀ꯭ꯂꯥꯁ 6ꯇ ꯇꯝꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯇ ꯂꯨꯄꯥ ꯀꯣꯇꯤ 6 ꯑꯃꯁꯨꯡ ꯂꯨꯄꯥ ꯀꯣꯇꯤ 900 ꯆꯪꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯒꯤꯗꯃꯛ ꯁꯔꯀꯥꯔꯅ ꯄꯤꯕ ꯂꯨꯄꯥ 500 ꯆꯪꯂꯕ꯭ꯔꯥ ꯌꯦꯡꯕ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯀꯣꯇꯤꯄꯇꯤ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯡ ꯑꯥꯁꯤꯁ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯒꯨꯔꯆꯔꯟ ꯕꯤꯁ꯭ꯋꯥꯁꯅꯤ꯫ R.K. ꯅꯥꯔꯥꯌꯟꯅ ꯏꯕ ꯏꯪꯂꯤꯁꯀꯤ ꯅꯣꯚꯦꯜ ꯗ ꯚꯦꯟꯗꯔ ꯑꯣꯐ ꯁ꯭ꯋꯤꯠꯁꯄꯨ ꯃꯅꯤꯄꯨꯔꯤꯗ ꯑꯊꯨꯝ ꯑꯍꯥꯎ ꯌꯣꯟꯕ ꯅꯨꯄꯥ ꯍꯥꯏꯅ ꯍꯟꯗꯣꯛꯄꯒꯤꯗꯃꯛ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯍꯩꯀ꯭ꯔꯨꯖꯝ ꯁ꯭ꯌꯥꯝꯁꯨꯟꯗꯔꯗ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯦꯋꯥꯔꯗ 2020 ꯄꯤꯔꯛꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫